PB KHUMAN film banner gi MAKHADA BONSON KHUMAN na direction PIDUNA PUTHOKPA Eigi Nigol Haina Mingthonba Manipur feature film ama Ngashi LAMPHEL SANAKEITHEL da LEIBA TANTHA police cinema hall da release Toukhre film release tawbaga mari leinana pangthokiba thoram aduda HM gi president Nongthombam Rajendra amadi AR gi former announcer amasung writer KK Wahengbamna maru oiba mithung sing oina saruk yakhi thoram adu kamari leinana film asigi director BONSON KHUMAN na phongdorakpada banner asigi makhada aikoigi pandam haiba film ama puthokre masigi matungda Eigi Nigol Haina film asi puthokpani mamangda puthokiba film adu marup oibagi achetpa marida yumpham oiduna puthokibani adumakpu ngasi puthokliba film asi social oiba kharasu yahanduna nungsinabada wakhal hena khanjindana wakhal fathanabagi message piba film amani haiki labdam masigi leidiba film singdagi manadaba mawongda film kaya puthoknaba pandam thamli haina su mahakna makhataki